News like Maikaidagi, Nuareva Pawama Puduna, Luxury Madudi, Sister and the Brothers in a YouTube channel, Hangingba Labor Tarabadi, Pijariba number I25993033 Sida Pau Pabiro, Mukahana I25993033 Sida Pau Pabiro. YouTube channel ama hangwa matamda changadaba detailsing adudi number 1 da YouTube channel logo, 2 da YouTube thumbnail, 3 da title, 4 da description, 5 da keyword SEO, 6 da hashtag, 7 da ad text, 8 da YouTube channel create. Hariba detailsing asi changani 100% safe and genuine support and collection. Haribasing asi aikoina takjagani online amadi offline animakta khudong chaba pijari. Cost fee ₹1000 oijagani, mafamna nambonda oijagani. Akupa marong khangbiningbasingna hapjariba number I25993033 asida kon tawiduna pau phawbirau. Amuka hana number I25993033 asida kon tawiduna pau phawbirau. Thank you. Ngasi Thawangi tarani thoini pamba August tang 13 ningdokaba numiki rasi tarani thoigi afafata paknaba masu amadi paknaba maikei khanganjari. Ahambada mes rasi oina khangminarasi. Ngasi August tang 13 Thawangi tarani thoini pamba ningdokaba numiki mes rasi gi phol मीना येंगसिनबा नुंसीदबा मतम ओय चेक्सिनना चपियु इसादा अफा पुन्नंगबा पुंगनिंग लांगतकनबा हक्चांगसु नुंगाइतबा पीरी मसीसु निंगथिना खंथदना वारेप लौगनु गेटनबा ngaingamdabana kainaba sading hengani thongna phudokpana mafamdi kangani pangnaba masuna chek masu aduga pangnaba maikeina mamang maikeini leisa pakhangi oibana khangba kanko thongni poram lei asangba madi higo. Amuka hana ngasigi oina mes rasigi paknaba masu amadi maikeisi paknaba masu na chek masu ni aduga paknaba maikeina mamang maikeini leisa pakhangi oibana khangba kanko thongni polamna lei asangba amadi higo. Mathangda brisarasi ngasi Thawangi tarani thoini pamba August tang 13 ningdokaba numiki brisarasigi phone amuk taminarasi. Wakhal leitadaba oy tumba yade hirang khudingda amang atana hemba lan mayeng taba miga muknabana singba thokalli pungning phathabiu machu tana thau pangani amadi sen thumna singbadi kanagani miyam amadi nathak thongbana hanagum sambigani mateng lohauba yagani pangnaba masuna asangba masu natraga hangapa masu pangnai aduga pangnaba maikeina makha natraga mairam maikei pangnai leisa pakhangi oibana laibak phagani thongni polamna leihigo. Amuka hana bisarasigi ngasigi paknaba masu amadi maikei khanganjari paknaba masuna asangba masu natraga hangapan masu pangnai aduga paknaba maikeina makha natraga mairam maikei pangnai leisa pakhangi oibana laibak phagani thongni polamna leihigo. Mathangda Mithun rasi ngasi Thawangi tarani thoini pamba August tang 13 ningdokaba numiki Mithun rasigi phol amuk khangminarasi. Laibak phaba tawba khudingda mai pakjaba numini sel amadi mingchat phangani nupa nupi motinana leiminaba oy nachakna ran chakhotgani afaba thabaksing khusaw thana panghobo yagani yeknabana nathak thongbada lana tamchimbadi lei paknaba masuna atiya machu aduga paknaba maikeina maning maikei pangnai leisa pakhangi oibana mai pakani thongni polamna leihigo amadi thoiding. Amuka hana Mithun rasigi ngasigi paknaba machu amadi maikei paknaba masuna atiya masuni aduga paknaba maikeina maningni leisa pakhangi oibana laibak phagani thongni polamna leihigo amadi thoiding. Mathangda Karkar rasi ngasi Thawangi tarani thoini pamba August tang 13 ningdokaba numiki Karkar rasigi phol amuk khangminarasi. Sen thum ningthina tansimba ngamgani mibu khudum chanba ngamgani thabak mai pakpa hakchang phaba nungaiba ponsi phangba oy hakchang nungaigani ningba mapa chana oijaba tamba yagani tawbatabu nolungna chappa asawba phatharabadi tangai phade paknaba masuna
ꯑꯉꯧꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤꯒꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 14 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯑꯅꯥ ꯑꯌꯦꯛ ꯅꯪꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄꯅ ꯍꯦꯟꯕ ꯅꯨꯃꯤꯠꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯈꯪ ꯑꯍꯩ ꯁꯥꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕ ꯑꯃꯗꯤ ꯆꯔꯥꯡꯅꯗꯕꯅ ꯃꯌꯦꯡ ꯇꯥꯍꯟꯗꯕ ꯉꯝꯒꯅꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯝꯕꯒ ꯂꯣꯏꯅꯧ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯑꯁꯥ ꯆꯥꯎꯕ ꯑꯔꯦꯝꯕꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯑꯁꯥ ꯆꯥꯎꯕ ꯑꯔꯦꯝꯕꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 14 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯅꯨꯃꯤꯠꯅꯤ ꯅꯔꯟ ꯆꯥꯎꯈꯠꯀꯅꯤ ꯑꯃꯗꯤ ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯑꯁꯪꯕ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 14 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ ꯏꯆꯪ ꯊꯧꯕꯅ ꯍꯦꯟꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯇꯥꯟꯕ ꯉꯝꯒꯅꯤ ꯂꯥꯏꯕꯛꯁꯨ ꯐꯕꯅ ꯄꯥꯡꯉꯝꯗꯕ ꯊꯕꯛ ꯄꯥꯡꯒꯅꯤ ꯏꯔꯥꯡ ꯄꯨꯔꯕꯗꯤ ꯀꯥꯏꯅꯕ ꯅꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯃꯊꯪꯗ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 14 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯃꯔꯝ ꯀꯌꯥꯅ ꯊꯕꯛꯇ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯣꯏꯍꯟꯕ ꯈꯣꯔꯁ ꯌꯥꯝꯕ ꯂꯜ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯕ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯑꯣꯏ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯕ ꯑꯔꯪ ꯑꯔꯥꯛ ꯂꯧꯁꯤꯟꯕ ꯌꯥꯕ ꯉꯥꯡꯊꯣꯛꯄꯅ ꯃꯤꯅ ꯊꯥꯒꯠꯄꯤꯕ ꯅꯨꯃꯤꯠꯅꯤ ꯐꯤꯡꯂꯕꯗꯤ ꯁꯣꯛꯄꯟꯕ ꯌꯥꯏ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 14 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯎꯕ ꯆꯥꯒꯅꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯪꯒꯅꯤ ꯑꯀꯦ ꯑꯃꯧꯒꯤ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯒꯅꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯑꯅꯧꯕ ꯊꯕꯛ ꯄꯥꯡꯕ ꯉꯝꯖꯒꯅꯤ ꯊꯥꯖꯗꯕ ꯀꯥꯟꯅꯕꯁꯨ ꯐꯪꯒꯅꯤ ꯆꯤꯡꯅꯒꯅꯨ ꯑꯄꯨꯟꯒꯤ ꯊꯕꯛꯇꯤ ꯌꯥꯎꯔꯨꯅꯨ ꯅꯔꯟꯁꯨ ꯆꯦꯛꯁꯤꯜꯂꯨ ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯃꯪꯒ꯭ꯔꯥ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯑꯣꯏꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 14 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯈꯨꯗꯣꯡꯆꯥꯕꯅ ꯍꯦꯟꯕ ꯈꯣꯔꯁ ꯍꯦꯟꯅ ꯆꯠꯄ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯀꯥꯟꯅꯕ ꯐꯪꯗꯕ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯒꯅꯤ ꯑꯐꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯒꯅꯤ ꯅꯆꯥ ꯅꯅꯥꯏꯁꯤꯡꯒ ꯋꯥ ꯇꯥꯅꯕ ꯀꯥꯟꯅꯒꯅꯤ ꯍꯨꯔꯥꯟꯕꯅ ꯅꯆꯥꯛ ꯅꯔꯟꯗ ꯌꯦꯡꯊꯤꯕꯗꯤ ꯂꯩꯔꯤ ꯄꯟꯊꯒꯅꯨ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯃꯀꯔ ꯔꯥꯁꯤꯒꯤ
ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯄ, ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯖꯕ, ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯎꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯕ ꯑꯣꯏ꯫ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇꯒꯤ ꯌꯥꯔꯤꯃꯈꯩ ꯌꯥꯎꯔꯨꯅꯨ, ꯅꯣꯂꯨꯛꯅ ꯆꯠꯆꯕꯅ ꯃꯤꯡꯆꯠ ꯊꯤꯔꯣꯏ꯫ ꯁꯦꯟꯗꯣꯡ ꯇꯥꯟꯕꯗꯤ ꯀꯥꯟꯅꯒꯅꯤ, ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ, ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯍꯤꯒꯣꯛꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ,ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ, ꯁꯥꯁꯟ ꯇꯧꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯀꯅꯤ, ꯇꯨꯡꯒꯤ ꯄꯣꯔꯝ ꯌꯥꯠꯀꯅꯤ, ꯄꯣꯔꯝ ꯌꯥꯟꯊꯣꯛꯄ ꯉꯝꯒꯅꯤ, ꯃꯤꯅ ꯁꯨꯝꯅꯕ ꯉꯥꯡ ꯁꯛꯄꯁꯨ ꯍꯩꯒꯅꯤ, ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡꯅ ꯊꯧ ꯍꯦꯟꯅ ꯄꯥꯡꯒꯅꯤ, ꯌꯦꯠꯅꯕꯗꯤ ꯌꯥꯎꯔꯨꯅꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯅ ꯔꯥꯁꯤꯒꯤꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ, ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯅ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯍꯤꯒꯣꯛ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯣꯏꯖ ꯋꯩꯊꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯉꯁꯤ ꯊꯋꯥꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ, ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ